hꯌꯦꯡꯗꯤ ꯁ꯭ꯀꯨꯜꯕꯅꯤꯅ ꯃꯤꯔꯥ ꯍꯦꯛꯇꯗ Nambuta hito doine. Hey, giao đó thấy như vậy nè. Tâu nó năng gì à? Bây giờ cho một bạn. Cái đó là bắt đầu bỏ khăn vào đây thì cái sao đó? Nè, Sisi, tumamuta. Amo, na mingu, na, ay di mingu siya. Tingnan pa nga. Titi. Style niya, pink style niya. Tanana. Azul na minin. Beji. Nó lòng đi, chặt đi nè. Ikan biru dah. Isan ba yan, masih tar kaya pa ini. Kalau sembra. Laki labu laki labu laki. Anu kay sam chen o kay sam chan ke. Bubi kay hage. Thank you chen o ngasih nang changak pagi dama. Anu kay ne ngauri chen ne che ngauri che ai che kamai sem du no khangde. Marakta ne evidence ekta lakshalai ba hamra ne ro tor din lagde du ge evidence to back chat pasu ya da install to wa ta hai ba. Ada evidence to thal angka mo changa ko to ni ne chita pi chen ko san like thank you chen ro ta kitchen bobby ai gi nganam kada first like asan la dp duga hangubada di mama layami mama hangubada di mama layami dp kufaza da sabbi le jang chage chen una ni ngasi live tha drabo hao kare Ini bilangnya saya kalau kaya bu, wah kalau lo bolakan ini lo bolakan, nanti kitchen stiker thare, kasarla ita robinang kay gino, ita kasar ay bantrapur gini. Nakare cuma bida motor program ni ay silcer gini ni lagi ni kolaron ge. Ciro bina ni pun kya live thage no live thaba matam ni dum hairo khambra ay changa ke. Mana support ona siaba. Kasar live motor program ge hangre. Bontra fus khai kino sign hangre sero vista. Asini channel petition chat pagi thalo halin to bodo exact ko hum khal thaba se ngamdre. Lagi chan ay silcer le hoi la online pm de thage. Oh line dagi nangi ahoy mi amaju thadurine line dagi monita kano de mana 8:30 dagi 8:39 ni maso ade gola chinagi gola china da jokoma pangi mana balai moi du boy de pun chamina bane iskola da silchar da kai le na je nang mi mapam na tra kai na dum hangi ni ko khangdana chenu ka chane kai mangre isa na tum mi pen de kai do nyong de ade ko bi jani mo da jawre adungi na te da nang na ai gi life da maintain do bi bani na
ꯑꯩꯅꯁꯨ ꯅꯪꯒꯤꯗ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣꯅꯦ ꯇꯅꯕꯕꯤ ꯑꯉꯥꯡꯁꯨ ꯃꯄꯥꯁꯨ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯑꯣ ꯏꯕꯥꯏꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯂ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯦ ꯆꯤꯔꯣꯕꯤ ꯃꯁꯛ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡ ꯃꯥꯟꯕꯅ ꯃꯤ 3 ꯂꯩ ꯀꯃꯦꯟꯗꯤ ꯇꯧꯔꯛꯇꯦ 2 ꯈꯛꯇꯅꯤ ꯇꯧꯔꯛꯏꯁꯦ ꯀꯃꯦꯟ ꯂꯥꯏꯛ ꯇꯨꯝꯒ ꯅꯝꯁꯤꯟꯕꯤꯔꯝꯃꯗꯤ ꯐꯒꯗꯧꯅꯤ Wow. Wow, my special bro is coming here. RJ blog ꯍꯣꯏ ꯍꯧꯔꯦ ꯃꯥꯒꯤ ꯅꯦꯠꯁꯦ ꯑꯩꯉꯣꯟꯗꯗꯤ ꯂꯩꯗꯅ ꯅꯣꯏꯗ ꯀꯔꯝꯃꯥꯏꯅ ꯂꯩꯔꯤꯅꯣꯕ ꯑꯩꯉꯣꯟꯗꯗꯤ ꯍꯦꯛꯇ ꯂꯩꯔꯛ ꯇꯥꯃꯤ ꯏꯇꯥꯎ ꯂꯥꯛꯂꯦ ꯗꯥꯔꯁꯦ ꯑꯁꯦ ꯑꯩꯒꯤꯁꯦ ꯈꯪꯕ꯭ꯔ ꯅꯦꯠ ꯇꯞꯄꯤꯁꯦ ꯀꯩꯁꯨꯝꯒꯤ ꯅꯠꯇꯦꯕ ꯑꯗꯨꯒ ꯀꯅꯥꯒꯤ ꯑꯦꯜꯕꯤꯅ ꯀꯅꯥꯒꯤ ꯑꯦꯜꯕꯤꯅꯣ ꯅꯆꯟꯅꯨꯄꯤ ꯑꯦꯜꯕꯤ ꯅꯆꯟꯅꯨꯄꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯇꯧꯏꯕ ꯅꯦꯠ ꯇꯞꯄꯤꯁꯦ ꯅꯦꯠ ꯇꯞꯄꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯦꯕꯤꯗꯥꯏ ꯑꯃ ꯍꯦꯛ ꯂꯥꯛꯏꯌꯦꯕ ꯑꯗꯨꯒꯤ ꯑꯦꯕꯤꯗꯥꯏꯁꯇꯣ ꯕꯦꯛ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯇꯣ ꯄꯨꯔꯥ ꯃꯨꯠꯊꯠꯂꯒ ꯀꯃꯥꯏ ꯇꯨꯝꯅ ꯌꯥ ꯆꯪꯉꯛꯄꯁꯤ ꯑꯗꯨꯒꯤꯗꯣ ꯇꯧꯔꯤꯅꯦꯕ ꯅꯦꯠ ꯆꯠꯄꯤꯁꯦ ꯑꯥꯔꯖꯦ ꯈꯪꯉꯤ ꯀꯅꯥꯒꯤ ꯉꯁꯤꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯂꯥꯛꯇꯦꯅꯦ ꯑꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯅ ꯆꯪꯉꯛꯏꯔꯣ ꯆꯥꯅ ꯎꯔꯨ ꯎꯔꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯂꯩꯁꯟꯈ꯭ꯔꯕꯣꯔꯦ ꯌꯥꯎꯅꯤꯡꯗꯅ ꯇꯧꯔꯛꯏꯔꯥ ꯂꯩꯔꯛꯏꯗꯣ ꯅꯉꯣꯟꯗ ꯏꯇꯥꯎꯕꯤ ꯑꯩ ꯎꯕ꯭ꯔꯣ ꯑꯦꯜꯕꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯦ ꯍꯥꯏꯗꯣ ꯉꯁꯤ ꯑꯣꯕꯤꯒꯤ ꯂꯥꯏꯚ ꯌꯥꯎꯔꯒꯦꯅ ꯐꯝꯅꯤꯡꯉꯥꯏ ꯂꯩꯅꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯅꯦ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯄꯨꯡ 3:30 ꯊꯥꯔꯦꯅ ꯑꯩ ꯆꯪꯕꯤꯔꯣ ꯑꯗꯩ ꯅꯪꯒꯤꯅ ꯑꯃꯨꯛ ꯀꯥꯡꯕꯨ ꯁꯞꯄꯣꯔꯠ ꯄꯨꯡ 5 ꯊꯥꯔꯦꯅ ꯅꯪꯒꯤꯅ ꯑꯃꯨꯛ ꯆꯪꯉꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯃꯥꯏꯅ WT ꯍꯦꯟꯒꯠꯀꯅꯤ ꯎꯔꯦ ꯈꯨꯕꯤ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯆꯪꯕꯤꯔꯛꯄꯩ ꯉꯁꯤ ꯈꯨꯕꯤꯒ ꯄꯤꯅꯨ ꯏꯆꯦ ꯑꯗꯣ ꯌꯥꯕ꯭ꯔꯥ ꯁꯤꯟꯒꯥꯏꯔꯨꯔꯥ ꯈꯨꯗꯨꯝꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯃꯇꯝ ꯃꯥꯟꯅꯅ ꯀꯩꯒꯨꯝꯕ ꯊꯥꯔꯛꯄ ꯇꯥꯔꯗꯤ ꯈꯥꯏꯕꯣꯛ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯉꯁꯤꯅ ꯅꯆꯥ ꯊꯥꯔꯒ ꯆꯦꯔꯣꯕꯤꯁꯨ ꯄꯨꯟꯅ ꯊꯥꯖꯤꯜꯂꯗꯤꯅꯦ ꯁꯄꯣꯁꯅꯦ ꯍꯥꯏꯁꯦ ꯉꯁꯤꯅ ꯅꯆꯥ ꯌꯥꯎꯔꯗꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯆꯦꯔꯣꯕꯤꯗ ꯌꯥꯎꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯃ ꯉꯥꯛꯇꯪꯗ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯣꯇꯦꯁꯟ ꯋꯥꯏꯁ ꯇꯧꯔꯤꯑꯕ ꯈꯪꯉꯕ ꯑꯩ ꯇꯥꯏꯃꯤꯡꯗꯣ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯃꯥꯟꯅꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯉꯦ ꯃꯥꯟꯅꯔꯒꯗꯤ ꯑꯃꯅ ꯉꯁꯤ ꯆꯪꯉꯦ ꯑꯃꯅ ꯍꯌꯦꯡ ꯆꯪꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗ ꯈꯨꯕꯤ ꯇꯦꯔꯤ ꯕꯣꯏꯅ ꯄꯤꯗꯣꯏꯕꯣ ꯑꯩꯅ ꯄꯤꯗ꯭ꯔꯁꯨ ꯃꯤ ꯃꯦꯟꯅꯤꯡꯉꯥꯏ ꯀꯀꯥ ꯂꯩ ꯀꯀꯥꯅ ꯑꯗꯨꯝ ꯄꯤꯖꯅꯤ ꯀꯩꯅꯣ ꯃꯆꯥ ꯃꯩꯇꯩ ꯇꯧꯅꯨꯅꯦ ꯎꯔꯨꯕ ꯃꯤꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯦ ꯇꯧꯅꯤꯅꯦ ꯎꯔꯨꯕ ꯃꯤꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯑꯦꯜꯕꯤꯁꯦ ꯑꯩ ꯈꯪꯉꯤ ꯉꯔꯥꯡ ꯈꯣꯡ ꯇꯦꯛꯄ ꯁꯝꯕ ꯃꯐꯝ ꯑꯃꯗ ꯌꯥꯎꯔꯦꯅ ꯑꯩ ꯄꯥꯎ ꯇꯥꯏꯌꯦꯕ ꯅꯆꯥꯁꯦ ꯅꯪ ꯑꯩꯉꯣꯟꯗꯩ ꯃꯉꯣꯟꯗ ꯍꯦꯜꯂꯦꯕ ꯈꯨꯟꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅ ꯍꯧꯃꯤꯟꯅꯈ꯭ꯔꯒ ꯅꯪ ꯑꯩꯉꯣꯟꯗꯩ ꯃꯤꯅ ꯍꯦꯜꯂꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯗꯁꯥ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇ꯭ꯔꯥ ꯑꯩ ꯅꯪꯗꯤ ꯍꯧꯃꯤꯟꯅꯔꯛꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛ ꯆꯥꯔꯤ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯆꯦꯔꯣꯕꯤ ꯅꯪꯒꯤ 30 ꯃꯤꯅꯤꯠ ꯌꯥꯎꯅꯤ ꯍꯣꯏ 30 ꯃꯤꯅꯤꯠ ꯌꯥꯎꯔꯒ ꯀꯅꯥꯒꯤ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅꯣ ꯀꯥꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅꯣ ꯀꯗꯣꯝ ꯅꯥꯀꯟꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯏꯇꯥ ꯔꯣꯕꯤꯇꯥꯁꯦ ꯊꯣꯡ ꯊꯥꯛꯄ ꯀꯌꯥꯝ ꯍꯩ ꯈꯪꯉꯕ ꯃꯥꯏ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯅꯤ ꯔꯣꯕꯤꯇꯥ ꯅꯪ ꯅꯨꯡꯁꯨꯛ ꯅꯨꯡ 2 ꯇꯛꯄ ꯀꯪꯍꯥꯔꯥ ꯖꯥꯠꯅꯤ ꯃꯤ ꯑꯇꯩ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯕ ꯁꯨꯖꯇꯥ ꯊꯥꯔꯝꯃꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯣꯏ ꯄꯨꯝꯅꯃꯛ ꯃꯥꯟꯅꯅꯒ ꯆꯦꯟꯈꯤꯅꯦ ꯁꯨꯖꯇꯥ ꯊꯥꯕꯗꯨꯒ ꯆꯦ ꯁꯨꯖꯇꯥꯁꯨ ꯑꯦꯜꯕꯤ ꯊꯥꯔꯤꯅꯦ ꯁꯨꯃꯥꯏꯅ ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯃꯥꯟꯅꯅ ꯊꯥꯕꯅꯤ ꯀꯃꯥꯏꯅ ꯌꯥꯎꯕ ꯉꯝꯒꯅꯤ ꯂꯩꯀꯥꯏꯁꯨ ꯀꯣꯏꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯁꯛ ꯀꯃꯥꯏꯅ ꯍꯦꯟꯒꯠꯀꯅꯤ ꯆꯦ ꯑꯅꯨ ꯀꯩꯁꯥꯡꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ
ꯆꯦ ꯁꯨꯖꯇꯥꯒꯤ LB ꯊꯥꯔꯦ ꯍꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯌꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯀꯣꯏꯕꯁꯦ ꯑꯩꯗꯤꯅꯦ ꯃꯥꯏꯅꯥꯁ ꯆꯠꯂꯤ WTꯗ ꯗꯥꯔꯁꯦꯁꯨ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯏꯇꯥ ꯀꯁꯥꯔ ꯑꯁꯦꯡꯕꯔꯣ ꯏꯆꯥꯃꯆꯥ ꯑꯩ ꯂꯩꯅꯤ ꯏꯕꯦꯝꯃ ꯑꯣ ꯑꯩꯒꯤ ꯆꯦ ꯁꯨꯖꯇꯥ LB ꯊꯥꯕꯗꯣ ꯅꯣꯏ ꯄꯨꯂꯞ ꯃꯥꯟꯅꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯀꯁꯥꯔ ꯆꯥꯕꯗꯤ ꯎꯠꯇꯦ ꯃꯥꯛꯁꯦ ꯆꯥꯕꯗ ꯃꯤꯅ ꯍꯦꯟꯅ ꯌꯦꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯕ ꯎꯠꯇꯕꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯃꯁꯛ ꯐꯖꯕꯅꯤꯅ ꯃꯥ ꯎꯠꯄ ꯏꯀꯥꯏꯔꯤꯕ ꯅꯆꯥꯅ ꯅꯪꯕꯨ ꯃꯅꯤꯄꯨꯔꯒ ꯀꯥꯎꯔꯕꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯈꯣꯡ ꯊꯥꯔꯛꯇꯕꯁꯦ ꯑꯩ ꯂꯩꯅꯦ ꯂꯩꯌꯨ 30 ꯃꯤꯅꯤꯠꯁꯇꯪ ꯆꯠꯁꯨ ꯂꯩꯕꯤꯔꯝꯃꯁꯨ ꯀꯥꯐꯤꯅꯤ ꯑꯩꯉꯣꯟꯗꯅꯅꯦ ꯅꯦꯠꯋꯥꯔꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯩꯅꯅꯦ ꯃꯤ ꯂꯩꯕꯁꯦ ꯁꯣ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯈꯛꯇꯪ ꯁꯣ ꯇꯧꯔꯤꯕ ꯑꯩꯅ ꯀꯥꯎꯗꯦꯗ ꯆꯦ ꯔꯣꯃꯤꯅꯦ ꯄ꯭ꯔꯦꯃꯤꯂꯥꯅꯦ ꯑꯩꯅ ꯍꯥꯟꯅ ꯄꯨꯜꯂꯝꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯔꯝꯕꯗꯣ ꯆꯥ ꯕꯦꯝꯁꯅꯥꯅ ꯖꯒꯣꯏꯒ ꯇꯥꯛꯄꯤꯕꯗꯣ ꯈꯪꯍꯧꯕ꯭ꯔꯥ ꯑꯗꯨꯗ ꯑꯩ ꯆꯠꯂꯒꯦꯗ ꯕꯣꯕꯤ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯤ ꯆꯠꯇꯣꯏꯅꯣ ꯀꯥꯏ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯇꯥꯔꯁꯦ ꯅꯪ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯀꯦ ꯍꯥꯏꯔ ꯔꯕꯤꯇꯥ ꯃꯁꯛꯇꯤ ꯃꯥꯃꯨꯛ ꯃꯁꯛ ꯐꯖꯕ ꯄꯨꯟꯁꯤꯒꯤ ꯎꯖꯗ꯭ꯔꯤ ꯃꯥ ꯑꯗꯨꯅ ꯏꯀꯥꯏꯅ ꯃꯁꯛ ꯎꯠꯇ꯭ꯔꯤꯅꯤ ꯆꯦ ꯔꯣꯃꯤꯒ ꯆꯠꯈ꯭ꯔ ꯃꯥꯜꯅꯦ ꯃꯥ ꯆꯠꯂꯣ ꯏꯄꯥ ꯀꯣꯏꯔꯨꯔꯣ ꯉꯥꯏꯈꯣꯍꯦ ꯅꯪꯁꯨ 30 ꯃꯤꯅꯤꯠꯇꯪ ꯌꯥꯎꯔꯝꯃꯒ ꯀꯣꯏꯌꯨꯗꯅ ꯀꯣꯏꯒꯦ ꯑꯩꯁꯨ ꯑꯁꯤꯅꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯆꯞ ꯃꯥꯟꯅꯅ ꯊꯥꯅꯔꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯁꯦ ꯏꯆꯥ ꯃꯆꯥꯁꯨ 1K ꯌꯧꯗꯣꯔꯦ 700 ꯀꯌꯥꯅꯣꯝꯗꯤ ꯌꯧꯔꯕꯅꯤ ꯏꯆꯥ ꯃꯆꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯗꯤ LB ꯊꯥꯕꯒ ꯍꯩꯇꯦꯗ ꯌꯥꯔꯦ ꯁꯣꯝꯗ 7K ꯍꯦꯟꯗꯅ 10K ꯌꯧꯗꯣꯔꯦ LB ꯊꯥꯕ ꯌꯥꯗꯦ ꯀꯥꯏ ꯋꯥꯊꯤ ꯉꯥꯡꯉꯦ LB ꯊꯥꯕ ꯍꯩꯇꯦ ꯀꯥꯏꯅ ꯑꯗꯨꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯐꯖ ꯍꯥꯞꯄ ꯍꯩꯔꯒ ꯏꯆꯥ ꯃꯆꯥ ꯅꯪꯅ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏꯅꯦ ꯃꯥꯟꯅꯔꯣꯏꯁꯨ ꯌꯥꯔꯣꯏꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯏꯆꯥ ꯄꯣꯠꯇꯣ ꯍꯥꯏꯅꯔꯅꯤ ꯇꯥꯏꯃꯤꯡꯗꯣ ꯁꯦꯠꯇꯤꯡ ꯅꯥꯏꯅ ꯇꯧꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯗ ꯍꯋꯥꯏ ꯆꯥꯏ ꯑꯣ ꯅꯨꯡꯁꯥ ꯁꯥꯕꯗꯣ ꯉꯁꯤꯒꯗꯤ ꯈꯨꯠꯁꯥ ꯑꯃꯅꯤꯀꯣ ꯍꯋꯥꯏ ꯍꯥꯏꯇꯥꯔꯗꯤ ꯊꯦꯡꯅꯤꯡꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯀꯁꯥꯔ ꯂꯥꯏ ꯇꯨꯝꯅꯤꯡꯉꯕꯅꯦ ꯇꯨꯝ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯌꯦ ꯅꯪꯁꯨ ꯀꯩꯅꯣꯅꯦ ꯃꯪꯅ ꯐꯠꯇ ꯃꯪꯗ ꯃꯪꯃꯟꯗꯅ ꯇꯨꯝꯕꯒ ꯇꯜꯂꯦ ꯏꯇꯥ ꯀꯁꯥꯔ ꯌꯥꯝ ꯊꯥꯒꯠꯂꯛꯀꯅꯨ ꯑꯩ ꯈ꯭ꯋꯥꯡ ꯇꯦꯛꯀꯅꯤ ꯆꯨꯝꯃꯤ ꯈ꯭ꯋꯥꯡ ꯇꯦꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯈꯣꯡꯗꯣꯝꯗꯒ ꯆꯠꯂ ꯁꯝꯕꯗꯤ ꯅꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯩ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯔꯝꯕꯗꯨꯒꯗꯤ ꯃꯥꯒꯤ ꯇꯥꯏꯃꯤꯡꯗꯣ ꯅꯥꯏꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯥꯏ ꯑꯄꯥꯝꯕꯅꯦ ꯃꯥꯏꯁꯨ ꯊꯥꯔꯦ ꯑꯩꯒꯤꯁꯨ ꯊꯥꯔꯦ ꯄꯣꯠꯇꯣ ꯁꯞꯄꯣꯔꯠꯇꯣ ꯑꯃꯈꯛꯇꯪꯗ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯒꯗ꯭ꯔꯗꯣ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯅ ꯇꯧꯔꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯀꯥꯟꯅꯗꯦ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯗꯦ ꯈꯥꯏꯕꯣꯛ ꯀꯥꯟꯅꯅꯤ ꯀꯩ ꯀꯥꯟꯅꯩ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯒꯨꯔꯗꯤꯞꯁꯤꯡ ꯑꯣꯟ ꯏꯟꯁꯇꯥ ꯒꯨꯔꯗꯤꯞ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯏꯟꯆꯥ ꯃꯩꯇꯩ ꯑꯩ ꯑꯣꯟ ꯂꯩꯒꯦ ꯀꯀꯥ ꯗꯨꯀꯥꯟ ꯆꯠꯇꯣꯔꯤꯀꯣ ꯑꯣꯟ ꯍꯣꯏ ꯗꯗꯥ ꯅꯨꯃꯤꯗꯥꯡ ꯏꯆꯟ ꯏꯇꯥ ꯀꯁꯥꯔ ꯑꯩ ꯆꯥꯕꯗ ꯃꯤꯅ ꯎꯗꯦ ꯆꯦ ꯔꯣꯕꯤꯅꯥꯁꯦ ꯌꯥꯝꯅ ꯆꯥꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯅ ꯏꯀꯥꯏꯅ ꯎꯠꯇ꯭ꯔꯤꯔꯥ ꯈꯪꯗꯦ ꯂꯀꯤꯆꯟꯗ꯭ꯔ ꯆꯪꯉꯦ ꯀꯧꯈꯔꯦ ꯑꯩ LBꯁꯦ ꯈꯥꯏꯕꯧ ꯇꯧꯔꯒꯅ ꯍꯦꯜꯂꯤ ꯃꯤꯅ ꯌꯥꯝ ꯆꯪꯉꯛꯄ ꯀꯁꯥꯔꯅ ꯏꯇꯥ ꯔꯣꯕꯤꯇꯥꯁꯦ DPꯗ ꯑꯊꯤꯕ ꯑꯃ ꯊꯝꯃꯒ ꯑꯣꯔꯤꯖꯤꯅꯦꯜ ꯐꯖꯕꯅꯤ ꯅꯪ ꯎꯔꯕꯣ ꯑꯩꯁꯦ ꯀꯦꯁꯔ ꯄ꯭ꯔꯗꯛ 7408 रामजी थैंक यू मेरी लाइफ पर आने के लिए केसर बुदक आप सब लोग को गिफ्ट दे देना वो लोग को रिटर्न करेगा सब लोग केसर बुदक को भी कनेक्ट करो वो भी पक्का रिटर्न करेगा मैं भी ब्लू दे रहा हूँ आपको ठीक है ꯀꯁꯥꯔ ꯂꯥꯏꯚ ꯅꯦꯅꯦ ꯕꯣꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯅꯦꯅꯦ ꯀꯥꯏ ꯀꯧꯈꯠꯂꯦ ꯏꯇꯦꯝꯕꯩ ꯅꯦꯅꯦ ꯀꯧꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯏꯔꯥꯏꯅꯤ ꯉꯁꯤ ꯃꯦꯔꯥꯃꯦꯁ ꯆꯥꯏ ꯉꯁꯤ ꯂꯥꯏꯊꯣꯡ ꯍꯥꯡꯕ ꯅꯨꯃꯤꯠ ꯏꯔꯥꯏ ꯈꯨꯗꯤꯡ ꯂꯥꯏꯊꯣꯡ ꯍꯥꯡꯉꯦꯕ ꯑꯗꯨꯅ ꯃꯦꯔꯥꯃꯦꯁꯀꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯇꯣꯉꯥꯟ ꯌꯥꯎꯗꯕꯤ ꯆꯦꯅꯝꯗ ꯁꯣꯛ ꯇꯧꯔꯒ ꯑꯥꯂꯨꯒ ꯃꯣꯔꯣꯛ ꯀꯥꯟꯖꯤ ꯇꯧꯔꯒ ꯏꯔꯣꯟꯕ ꯀꯌꯥꯝ ꯍꯥꯎꯏ ꯑꯥꯂꯨ ꯃꯖꯥ ꯇꯧꯔꯦ ꯃꯤꯔꯆꯥ ꯃꯩꯇꯩ ꯍꯥꯏ ꯀꯖꯤꯁꯤꯡ ꯑꯣꯟ ꯑꯥꯔꯖꯦꯟꯇꯤꯟ ꯕ꯭ꯔꯗꯔꯅ ꯍꯥꯏ
ꯔꯥꯖꯥꯗ ꯍꯥꯏꯔꯦ ꯔꯕꯤꯇꯥ ꯀꯤꯆꯟ ꯏꯇꯥ ꯀꯁꯥꯔ ꯔꯕꯤꯇꯥ ꯀꯤꯆꯟ ꯏꯇꯥ ꯀꯁꯥꯔ ꯑꯣꯔꯤꯖꯤꯅꯦꯜ ꯊꯤ ꯏꯪ ꯇꯞꯄꯤꯗ ꯃꯁꯛꯁꯦ ꯑꯦꯜ ꯏ ꯗꯤ ꯄꯤꯗꯧꯕꯗ ꯐꯖꯅ ꯏꯪ ꯇꯞꯄ ꯃꯥꯜꯂꯤꯕ ꯑꯉꯥꯡ ꯃꯆꯨ ꯏꯪ ꯇꯞꯄꯅ ꯆꯦꯔꯥꯎꯕꯤꯁꯦ ꯑꯩ ꯅꯨꯡꯁꯤꯖꯕꯅ ꯀꯁꯥꯔ ꯃꯣꯅꯤꯇꯥ 7 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯉꯁꯤ ꯆꯪꯉꯦ ꯇꯨꯝꯗ꯭ꯔꯕꯣ ꯅꯪ ꯅꯨꯡꯊꯤꯟꯒꯤꯒ ꯀꯁꯥꯔ ꯂꯥꯏꯐ ꯏꯆꯟ ꯕꯦꯝꯆꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯆꯟ ꯀꯧꯅꯨ ꯕꯦꯝꯆꯥꯁꯦ ꯑꯩ ꯏꯗꯣꯝꯆꯥ ꯊꯣꯛꯏꯃꯤ ꯅꯉꯣꯟꯗ ꯌꯥꯝ ꯃꯊꯛ ꯑꯣꯏꯔꯝꯒꯅꯤ ꯀꯁꯥꯔ ꯂꯥꯏꯐ ꯕꯣꯕꯣꯛ ꯃꯣꯅꯤꯇꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯥꯔꯟꯒ ꯇꯨꯔꯟꯒꯗꯅꯤ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯏꯄꯥꯁꯦ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯕ꯭ꯔꯣꯁ ꯀꯁꯥꯔ ꯗꯗꯥ ꯀꯁꯥꯔ ꯂꯥꯏꯐ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈ꯭रे केसर बुड्ढे केसर बुड्ढा 7408 आप सभी कैसे हो इन हंगरे केसर बुड्ढा धन्यवाद मेरे लाइव पर आने के लिए सब लोग केसर बुड्ढा के साथ भी कनेक्ट करो मिर्जामती केसर है आ रही हो अजय तो वनिता का इंजन चंगे गुरजीत सिंह मेरा वनिता किचन थैंक यू कसार ब्लॉस कसार इशू कसार लाइफ नंगा टोमेटो ꯉꯥꯒ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕꯗ ꯉꯥꯒ ꯇꯣꯃꯦꯇꯣꯒ ꯊꯣꯡꯕ ꯆꯥꯕ ꯍꯥꯎꯕꯅꯤꯕꯣ ꯍꯩꯅꯥꯒ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯉꯥ ꯆꯥꯕ ꯑꯩ ꯉꯔꯥꯡ ꯉꯥ ꯃꯆꯥ ꯍꯩꯅꯥꯒ ꯊꯣꯡꯒꯦ ꯇꯧꯕ ꯍꯩꯅꯥ ꯂꯩꯇꯕꯩ ꯊꯣꯡꯗ꯭ꯔꯦ ꯃꯊꯪ ꯃꯊꯪ ꯗꯥꯜꯁꯦ ꯉꯥ ꯊꯣꯡꯕ ꯑꯩ ꯉꯁꯥꯏ ꯁꯥ ꯃꯌꯥꯝ ꯐꯪꯉꯤꯕꯣ ꯃꯔꯣꯟ ꯑꯃ ꯅꯨꯄꯥ ꯍꯪꯒꯦꯗ ꯆꯪꯉꯨꯕꯗ ꯒꯤꯐ ꯃꯌꯥꯝ ꯐꯪꯉꯤꯕꯣ 900ꯒ ꯀꯩꯅꯣ ꯈꯔ ꯂꯩꯔꯝꯃꯤ 30ꯒ 7 ꯂꯩꯔꯝꯃꯤ 937 ꯂꯩꯕꯗꯤ 945 ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯁꯥꯔ ꯗꯥꯜꯁꯦ ꯉꯥ ꯊꯣꯡꯕ ꯀꯁꯥꯔ ꯃꯣꯅꯤꯇꯥꯗꯤ ꯑꯌꯤꯡꯕ ꯃꯐꯝꯗ ꯂꯩꯕꯅꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯥꯕꯅ ꯀꯩꯅꯣꯅꯦ ꯅꯨꯡꯗꯥꯡ ꯆꯠꯂꯒꯦ ꯍꯌꯦꯡꯅꯤ ꯅꯪꯒꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯉꯁꯤ ꯆꯦ ꯁꯨꯖꯤꯇꯥꯗ ꯆꯣꯡꯉꯨꯔꯒꯦ ꯍꯥꯏꯔꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯆꯦ ꯔꯕꯤ ꯃꯥꯏ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯕ꯭ꯂꯣꯁ ꯑꯉꯥꯡꯕꯁꯤꯗꯗꯤ ꯗꯨꯅ ꯐꯔꯦ ꯀꯁꯥꯔ ꯂꯥꯏꯐ ꯔꯕꯤꯇꯥꯒꯤ ꯃꯊꯦꯜ ꯌꯦꯡꯉꯒ ꯇꯣꯡꯉꯒ ꯄꯥꯟꯖꯤꯗ ꯆꯥꯏ ꯍꯧꯖꯤꯛ ꯃꯨꯚꯤ ꯑꯣꯟꯅ ꯊꯝꯂꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯪꯂꯛꯀꯦ ꯗꯥꯒꯨꯔꯤ ꯅꯪ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯅꯣ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯣ ꯔꯕꯤꯇꯥ ꯀꯤꯆꯟꯅ ꯁꯤꯒ ꯊꯥꯔꯛꯑꯦ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯃꯥꯒꯤ ꯃꯊꯣꯜꯅꯤ ꯑꯩꯅ ꯅꯦꯠ ꯆꯠꯄꯩ ꯃꯔꯝꯁꯦ ꯍꯥꯏꯔꯁꯨ ꯀꯅꯥꯝ ꯍꯦꯛ ꯇꯥꯛꯄꯤꯔꯛꯇꯦꯍꯦ ꯀꯁꯥꯔ ꯃꯣꯅꯤꯇꯥꯅ ꯚꯥꯏ ꯑꯩ ꯆꯠꯂ ꯀꯩꯒꯤꯅꯣ ꯀꯁꯥꯔ ꯃꯣꯅꯤꯇꯥ ꯅꯪ ꯆꯠꯇꯣꯏꯗꯣ ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔ ꯅꯪꯁꯨ ꯆꯪꯉꯛꯄꯇ ꯉꯥꯏꯔꯤ ꯔꯕꯤꯇꯥ ꯀꯤꯆꯟ ꯕꯣꯕꯤ ꯍꯦꯡ केसर बुद्धा 7408 लाइक ꯗꯥꯟ ꯀꯁꯥꯔꯗꯤ ꯏꯇꯥ ꯔꯕꯤꯇꯥ ꯉꯥꯏꯍꯥꯛ ꯌꯥꯎꯗꯅ ꯀꯔꯝꯅ ꯂꯩꯍꯧꯅꯤ ꯑꯣ ꯅꯣ ꯔꯕꯤꯇꯥ ꯀꯤꯆꯟ ꯕꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯁ ꯂꯣꯏ ꯆꯠꯈ꯭ꯔꯣ ꯗꯥ ꯑꯥꯔꯖꯦ ꯅꯪ ꯃꯊꯟ ꯂꯩꯍꯧ ꯅꯠꯇ꯭ꯔꯥ ꯔꯕꯤꯇꯥ ꯀꯤꯆꯟ ꯏꯇꯥ ꯀꯁꯥꯔ ꯁꯨꯖꯗꯣ ꯑꯩ ꯉꯥꯏꯔꯤ ꯁꯨꯖꯇꯥꯁꯨ ꯀꯟꯅ ꯊꯥꯔꯤ ꯑꯗꯨꯅꯅꯦ ꯃꯥ ꯉꯥꯏꯔꯦꯔꯤꯁꯦ ꯔꯕꯤꯇꯥ ꯃꯩꯇꯩꯅ ꯍꯥꯏ ꯇꯧꯔꯤꯔꯥ ꯕꯥꯏ ꯇꯧꯔꯤꯔꯥ ꯗꯗꯥ ꯅꯪꯗꯤ ꯆꯠꯈꯤꯅꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯃꯣꯅꯤꯇꯥꯗ ꯆꯠꯈ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯀꯁꯥꯔ ꯂꯥꯏꯐ ꯔꯕꯤꯇꯥ ꯕꯣꯕꯤ ꯅꯪ ꯁꯥꯎꯗꯦꯗ ꯆꯦ ꯔꯕꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯃꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯑꯩꯒꯤꯗ ꯍꯌꯦꯡ ꯅꯪ ꯆꯪꯉꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔ ꯂꯣꯏ ꯌꯥꯔꯦ ꯃꯥꯁꯨ ꯄꯨꯡ ꯑꯅꯤ ꯑꯍꯨꯝꯗꯤ ꯀꯨꯏꯅꯗꯤ ꯊꯥꯔꯅꯤꯗ ꯁꯥꯎꯕ ꯍꯩꯇꯕꯅꯦ ꯑꯩꯗꯤ ꯁꯥꯎꯕ ꯍꯩꯇꯦ ꯑꯩꯗꯤ ꯕꯤꯆꯥꯔ ꯆꯠꯂꯤ ꯉꯁꯤ ꯄꯨꯝꯅꯃꯛ ꯃꯥꯟꯅꯅ ꯊꯥꯔꯗꯤ ꯑꯃꯒꯤꯗ ꯈꯥꯏꯕꯣꯛ ꯑꯃꯒꯤꯗ ꯈꯥꯏꯕꯣꯛ ꯆꯪꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯁꯤꯗꯤ ꯇꯒꯤꯆꯟ ꯍꯌꯦꯡ ꯁꯤꯌꯣꯔ ꯇꯒꯤꯆꯟ ꯕꯥꯏ ꯃꯌꯥꯝ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯆꯕꯤꯇꯥ ꯕꯥꯏ ꯕꯥꯏ ꯃꯣꯅꯤꯇꯥ ꯆꯪꯈ꯭ꯔꯕ ꯃꯣꯅꯤꯇꯥ ꯉꯁꯤꯗꯤ ꯁꯦꯃꯥꯅꯟꯗꯗꯣ ꯆꯪꯉꯛꯇꯦꯅꯦ ꯁꯦꯃꯥꯅꯟꯗꯗꯣ ꯌꯥꯝ ꯐꯕꯅꯦ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕꯅꯦ ꯂꯩꯗꯣ ꯂꯩꯗ꯭ꯔꯒꯤꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯑꯩꯒ ꯀꯣꯟꯇꯦꯟ ꯁꯦꯝꯁꯤ ꯂꯤꯂꯥ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯁꯥꯔ ꯂꯥꯏꯐ ꯃꯩꯇꯩ ꯃꯩꯇꯩ ꯑꯣꯟ ꯂꯩꯀꯣ ꯃꯤ ꯁꯨꯝ ꯇꯧꯅ ꯇꯥꯈ꯭ꯔꯦ ꯗꯥ ꯑꯥꯔꯖꯦꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ
ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯂꯩꯇꯅ ꯍꯥꯞꯇ꯭ꯔꯤꯁꯦ ꯎꯗ꯭ꯔꯣ ꯏꯁꯄꯤꯁꯦꯜ ꯚꯤꯗꯤꯑꯣꯒ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯚꯤꯗꯤꯑꯣꯒ ꯅꯝꯅꯤꯡꯗ꯭ꯔꯦ ꯏꯆꯟ ꯏꯆꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯕꯤꯌꯨ ꯇꯣꯂꯣꯞ ꯑꯅꯤ ꯍꯦꯟꯅ ꯆꯥꯏꯅꯤ ꯆꯥꯅ ꯆꯥꯅ ꯃꯣꯕꯥꯏꯜ ꯂꯩꯖꯅꯤ ꯃꯤ ꯑꯅꯤꯅ ꯈꯪꯇꯥ ꯇꯥꯔꯒ ꯁꯨꯖꯇꯥꯅ ꯂꯣꯏ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯁꯦꯟꯗꯥꯡ ꯒꯨꯔꯗꯤꯞ ꯂꯩꯔꯝꯒꯅꯤ ꯑꯩ ꯈꯟꯖꯕꯗ ꯉꯁꯥꯏ ꯂꯥꯏꯞ ꯏꯁꯇꯤꯀꯔ ꯑꯃ ꯂꯪꯁꯜꯂꯛꯑꯦ ꯉꯁꯥꯏ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯃꯗꯨꯅ ꯉꯁꯥꯏꯅ ꯄꯩꯁꯥ ꯄꯤꯔꯛꯈꯤꯕ ꯃꯤꯁ ꯏꯕꯒ ꯇꯞꯄꯁꯤꯗ ꯃꯦꯁꯦꯖ ꯏꯕꯒ ꯇꯞꯄꯁꯤꯗ ꯅꯪꯒꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯒꯤꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯗꯥꯔꯁꯦ ꯅꯦꯠ ꯆꯠꯄꯩ ꯃꯔꯝ ꯍꯥꯏꯈꯤꯕꯗꯨꯅꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯅꯦꯠꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯍꯦꯡ ꯂꯥꯛꯑꯦꯕ ꯏꯟꯁꯇꯣꯜ ꯇꯧ ꯍꯥꯏꯅ ꯈꯪꯉꯕ ꯑꯗꯨꯗꯣ ꯑꯩ ꯏꯟꯁꯇꯣꯜ ꯇꯧꯗꯦꯕ ꯇꯟꯗꯅ ꯈꯪꯉꯕ ꯑꯗꯨ ꯑꯦꯕꯤꯗꯥꯏꯁꯇꯣ ꯂꯥꯛꯑꯗꯤꯅꯦ ꯍꯦꯛꯇꯅꯦ ꯑꯗꯨ ꯃꯨꯠꯊꯠꯂꯒꯅꯦ ꯀꯛꯄꯁꯨ ꯌꯥꯗꯕ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛ ꯋꯥꯏ ꯇꯤꯁꯤꯗꯅꯦ ꯅ꯭ꯌꯨ ꯑꯣꯏꯅ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯗꯨꯅꯅꯤꯅꯦ ꯍꯦꯛꯇ ꯇꯞꯄꯤꯁꯦ ꯗꯥꯔꯁꯦ ꯅꯪꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯉꯁꯤ ꯄꯨꯀꯣꯏ ꯆꯠꯂꯣꯏꯗ꯭ꯔꯣ ꯄꯩꯁꯥ ꯂꯥꯏ ꯒꯨꯗ ꯏꯆꯟ ꯏꯆꯥ ꯔꯨꯖꯤꯁꯨ ꯁꯦꯁ ꯄꯩꯁꯥ ꯂꯥꯏꯁꯤꯁꯨ ꯄꯪꯈꯔꯦꯍꯦ ꯗꯥꯟ ꯇꯧꯊꯣꯛꯄꯤꯔꯣ ꯒꯤꯐ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇꯩ ꯈꯪꯅꯕꯅꯤꯅ ꯏꯆꯥꯃꯗꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯔꯨꯖꯤꯁꯨ ꯑꯣꯏꯔꯤꯒꯦ ꯆꯠꯂ ꯃꯦꯔꯥ ꯊꯥꯅꯤ ꯍꯧꯖꯤꯛ ꯊꯥ ꯃꯦꯔꯥ ꯊꯥꯗꯤ ꯋꯥꯠꯂꯤꯍꯦ ꯑꯩ ꯁꯣꯕꯣꯛꯁꯦ ꯅꯍꯥꯟ ꯃꯨꯛꯕꯥꯡ ꯇꯧꯕꯩ ꯄ꯭ꯂꯦꯠ ꯂꯧꯊꯣꯛꯄꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯗꯥꯔꯁꯦ ꯑꯦꯕꯤꯗꯥꯏꯁ ꯍꯦꯛ ꯂꯥꯛꯄꯗꯣ ꯂꯥꯛꯇꯅꯕ ꯍꯥꯏꯅ ꯃꯨꯠꯊꯠꯄ ꯌꯥꯕ꯭ꯔꯣ ꯆꯠꯂ ꯃꯦꯔꯥ ꯊꯥꯒꯦ ꯅꯪꯁꯨ ꯊꯥꯔꯅꯤ ꯕꯣꯕꯤ ꯅꯪꯒꯤ ꯁꯥꯎꯟꯁꯦ ꯑꯩ ꯄꯜꯂꯦꯀꯣ ꯈꯔ ꯁꯥꯎꯟ ꯃꯨꯠ ꯌꯥꯔꯛꯇ꯭ꯔꯕꯣ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯗꯥꯔꯁꯦ ꯑꯩꯒꯤ ꯅꯦꯠ ꯆꯠꯄꯤꯁꯦ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯍꯦꯡ ꯂꯥꯛꯑꯦꯕ ꯄꯣꯠ ꯑꯃ ꯑꯦꯞꯁ ꯑꯃꯒꯤ ꯑꯦꯕꯤꯗꯥꯏꯁ ꯑꯃ ꯍꯦꯡ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯦꯕꯤꯗꯥꯏꯁꯇꯨ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯀꯛꯊꯠꯄ ꯌꯥꯗꯦ ꯗꯥꯏꯔꯦꯛ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯪꯕ ꯇꯥꯕ ꯅꯧꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯗꯨꯒꯅꯦꯕ ꯇꯧꯔꯤꯁꯦ ꯅꯦꯠ ꯆꯠꯄꯤꯁꯦ ꯃꯨꯠꯊꯠꯂꯨꯕ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯁꯦ ꯍꯤꯞꯄꯤꯔ ꯇꯟꯗꯅ ꯆꯠꯂꯦ ꯃꯟꯇ꯭ꯔ ꯁꯣꯜꯂꯨ ꯑꯣꯡ ꯀ꯭ꯂꯤꯡ ꯀ꯭ꯂꯥꯡ ꯁꯨ ꯑꯦꯠ ꯂꯥꯛꯀꯅꯨ ꯀꯤꯁꯨ ꯀꯤꯁꯨ ꯑꯁ ꯐꯔꯅꯤꯍꯦ ꯑꯗꯨꯃꯥꯏꯅ ꯑꯦꯠ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯐꯒꯦꯅꯦ ꯀꯁꯥ ꯂꯥꯏ ꯁꯤꯂꯣꯡꯗꯩ ꯂꯥꯛꯀꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯄꯣꯠ ꯇꯝꯅꯤꯡꯕ ꯂꯤꯒꯤ ꯄꯛꯇꯣ ꯑꯩꯗꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯤ ꯑꯩ ꯃꯟꯇ꯭ꯔ ꯍꯩꯇꯦꯅꯦ ꯁꯨ ꯂꯥꯎ ꯀꯥꯡꯕꯗ ꯑꯗꯨꯝ
ꯂꯩꯇꯣ ꯉꯥꯏꯔꯕꯅꯦ ꯃꯤ 5ꯗꯤ ꯂꯩ ꯑꯣꯅꯤꯀꯣ ꯃꯣꯅꯤꯇꯥꯗ ꯌꯥꯝ ꯂꯥꯡꯅ ꯊꯣꯛꯈ꯭ꯔꯦꯗ ꯆꯠꯂꯅꯤꯅꯦ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯗꯥꯔꯁꯦ ꯅꯪ ꯀꯥꯏ ꯃꯥꯡꯉꯣ ꯑꯦꯠ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯀꯛꯀꯦ ꯈꯔ ꯇꯥꯛꯂꯧꯅꯦ ꯑꯦꯠ ꯂꯥꯛꯄꯁꯦ ꯑꯦꯃꯤꯗꯥꯏꯁ ꯑꯦꯠ ꯂꯥꯛꯄꯗꯣ ꯑꯗꯨꯅꯅꯦꯕ ꯑꯩꯒꯤ ꯅꯦꯠ ꯆꯠꯄꯤꯁꯦ ꯕꯥꯏ ꯆꯪ ꯊꯣꯡꯉꯦ ꯍꯥꯏꯔꯅꯦ ꯁꯪꯒꯤꯠꯅ ꯄꯨꯡꯃꯩ ꯇꯨꯝꯃꯤꯔ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯤꯁꯦ ꯂꯩꯀꯣ ꯀꯁꯥꯔ ꯂꯩ ꯋꯥꯁꯤꯡ ꯄꯥꯎꯗꯔꯅꯤꯃ ꯋꯥꯁꯤꯡ ꯄꯥꯎꯗꯔꯅꯤꯃ ꯑꯗꯩꯗꯤ ꯏꯁꯩꯗꯣ ꯍꯩꯇ꯭ꯔꯦ ꯑꯗꯨꯗꯩ ꯏꯆꯦ ꯃꯆꯥ ꯕꯥꯏ ꯀꯩꯅꯣ ꯇꯥꯔꯁꯦ ꯅꯪ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯃꯆꯥ ꯃꯩꯇꯩ ꯕꯥꯏ ꯎꯄꯥ ꯗꯥꯔꯁꯦ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯊꯣꯛꯀꯦ ꯍꯥꯏꯔꯅꯦ ꯁꯥꯔꯕꯁ ꯑꯣ ꯆꯦ ꯎꯁꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯆꯪꯉꯛꯄꯩꯗꯃꯛ ꯆꯦ ꯎꯁꯥ ꯅꯣꯏꯗ ꯉꯁꯤ ꯃꯤ ꯂꯥꯛꯀꯅꯤꯗꯣ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯕꯥꯏ ꯑꯥꯔꯖꯦ ꯗꯥꯔꯁꯦ ꯅꯪ ꯅꯪꯗ꯭ꯔꯥ ꯎꯁꯥ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯗ ꯎꯁꯥ ꯕꯥꯏꯗ ꯍꯥꯏꯅꯩꯅꯦ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩꯗꯨꯕꯣ ꯎꯁꯥꯗ ꯎꯁꯥ ꯀꯩ ꯇꯧꯔꯤꯅꯣ ꯕꯣꯕꯤ ꯑꯣꯟꯗ ꯂꯩ ꯃꯤ ꯂꯥꯛꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯣꯕꯥꯏꯜ ꯃꯦꯟꯅꯤꯡꯗꯦ ꯍꯣꯏ ꯀꯥꯏꯗꯦ ꯆꯦ ꯎꯁꯥ ꯑꯣꯟꯗ ꯊꯝꯕꯤꯔ ꯆꯠꯆꯔꯅꯤꯅꯦ ꯕꯥꯏ ꯑꯩꯍꯥꯛ ꯂꯣꯏ ꯕꯥꯏ ꯍꯥꯏꯅꯤ ꯊꯣꯝꯖꯤꯟꯗꯅꯅꯦ ꯅꯣꯏ ꯄꯨꯝꯅꯃꯛ ꯆꯥ ꯄꯤꯊꯛꯈꯤꯒꯦ ꯆꯠꯈꯤꯅꯨ ꯆꯥ ꯄꯤꯊꯛꯈꯤꯒꯦ ꯆꯥꯒ ꯊꯛꯈꯤꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯃꯆꯥ ꯃꯆꯥ ꯀꯁꯥꯔ ꯁꯥꯐ ꯀꯥꯕꯒꯤ ꯃꯟꯇ꯭ꯔ ꯄꯤꯔꯛꯑꯣ ꯃꯆꯥ ꯃꯆꯥꯗꯤ ꯖꯔ ꯖꯔꯕꯨ ꯀꯥꯏ ꯍꯥꯏꯖꯥꯏꯀꯣ ꯀꯁꯔ ꯎꯁꯥ ꯑꯉꯥꯡꯗꯤ ꯁꯥꯏꯂꯦꯟ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯏꯅꯥꯎ ꯀꯥꯏꯗꯦ ꯆꯦ ꯎꯁꯥ ꯑꯣꯟꯗ ꯊꯝꯕꯤꯔꯁꯨ ꯁꯥ ꯄꯥꯝꯕꯤꯗ꯭ꯔꯦ ꯇꯟ ꯑꯗꯨꯝ ꯂꯩꯔꯦ ꯇꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯆꯥ ꯃꯆꯥ ꯅꯪꯅꯦ ꯃꯥꯏꯅꯥꯁꯀ ꯆꯠꯇ꯭ꯔꯅꯦ ꯁꯥꯞꯇꯨꯕꯨ ꯑꯩ ꯅꯧꯔꯤꯉꯩꯗ ꯃꯥꯏꯅꯥꯁ ꯌꯥꯝ ꯆꯠꯈꯤꯅꯦ ꯕ꯭ꯂꯣꯁ ꯀꯁꯥꯔ ꯏꯅꯦꯝꯕꯣꯛꯀ ꯏꯇꯩꯍꯟꯒ ꯂꯥꯛꯏ ꯈꯔ ꯆꯤꯟꯂꯤ ꯍꯧꯖꯤꯛ ꯅꯪ ꯉꯁꯤ ꯂꯩꯗꯣꯏꯔꯥ ꯍꯟꯗꯣꯏꯔꯥ ꯆꯦ ꯎꯁꯥ ꯆꯂꯥ ꯏꯆꯟ ꯕꯦꯝꯆꯥ ꯑꯣꯡ ꯀ꯭ꯂꯤꯡ ꯀ꯭ꯋꯥꯡ ꯁꯨ ꯆꯥꯎ ꯀꯥꯕꯒꯤ ꯁꯨ ꯐꯤꯁꯨ ꯍꯥꯏꯕꯅꯤ ꯏꯁ ꯅꯣꯡꯃꯗ 35 ꯑꯩꯃ ꯗꯨꯖꯥꯟ ꯌꯥꯝꯅꯗꯤ ꯀꯦꯟꯗꯦꯌꯦ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯑꯅꯦ ꯅꯣꯏ ꯈꯪꯕꯒ ꯌꯥꯎꯕ꯭ꯔꯣ ꯂꯥꯏꯐꯇꯅꯦ ꯄꯨꯡ 5ꯒꯨꯝꯕ ꯐꯪꯉꯗꯤ ꯃꯤꯅꯤꯠ ꯀꯌꯥ ꯑꯣꯏꯒꯦ ꯄꯨꯡ 4 ꯐꯪꯉꯒꯅ ꯃꯤꯅꯤꯠ ꯀꯌꯥ ꯑꯣꯏꯒꯦ ꯎꯁꯥꯅ ꯑꯉꯥꯡ ꯀꯞꯐꯜꯂꯣ ꯇꯥꯒꯦ ꯅꯦꯅꯦ ꯎꯁꯥ ꯃꯥꯏ ꯑꯉꯥꯡ ꯀꯞꯄꯒ ꯂꯣꯏ ꯆꯥꯎꯔꯦ ꯆꯠꯂꯒꯦ ꯏꯁ ꯅꯣꯡꯃꯗ 50 ꯏꯃꯥ ꯍꯦꯟꯖꯜꯂꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯤ ꯌꯥꯝ ꯇꯥꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯅꯦ ꯂꯥꯏꯐꯅꯦ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯅ ꯌꯥꯎꯕꯁꯦ ꯇꯥꯕꯅꯤ ꯑꯗꯨꯗꯩꯗꯤꯅꯦ ꯋꯥꯏ ꯇꯤꯗꯁꯨ ꯗꯕ꯭ꯂꯤꯎ ꯇꯤꯗꯁꯨ ꯃꯥꯏꯅꯥꯁ ꯆꯠꯄꯅꯤ ꯈꯪꯕ꯭ꯔꯥ ꯊꯧꯖꯟꯖꯕꯒꯤ ꯅꯠꯆꯗꯦꯀꯣ ꯑꯩ ꯇꯧꯈꯤꯕꯗꯨꯅ ꯈꯪꯉꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯇꯣꯏꯅꯒꯅꯦ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯏꯁ ꯑꯩ ꯗꯕ꯭ꯂꯤꯎ ꯇꯤ ꯋꯥꯆ ꯑꯋꯥꯔꯁꯦ ꯀꯌꯥꯝ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯃꯤꯒꯤꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯦꯗꯅ ꯑꯃꯗ ꯑꯃꯨꯛ ꯌꯥꯎ ꯑꯃꯗ ꯑꯃꯨꯛ ꯌꯥꯎ ꯇꯧꯕꯁꯦ ꯑꯗꯨꯁꯨ ꯍꯦꯛꯇꯅꯦ ꯁꯥꯞꯁꯨ ꯇꯥꯏꯗꯣ ꯑꯗꯩꯗꯤ ꯋꯥꯆ ꯑꯋꯥꯔꯁꯨ ꯇꯥꯏꯗꯣ ꯍꯦꯟꯖꯜꯂꯦꯍꯦ ꯅꯪ ꯈꯨꯇꯥꯗꯗꯤ ꯆꯦ ꯕꯦꯝꯆꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯣꯀꯦ ꯑꯩ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯍꯣꯏ ꯀꯥꯏꯗꯦ ꯉꯁꯥꯏꯅ ꯎꯁꯥ ꯍꯦꯔꯣ ꯀꯩ ꯃꯤꯡ ꯀꯧꯏ ꯎꯁꯥꯒꯤꯗꯤ ꯀꯌꯥ ꯑꯣꯏ ꯇꯝꯅ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯇꯥꯃꯣꯅ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯣ ꯍꯦꯟꯖꯜꯂꯦꯍꯦ ꯅꯪ ꯈꯨꯇꯥꯗꯨꯗꯤ ꯄꯥꯝꯃꯨꯏꯌꯦ ꯀꯁꯥꯔꯅ ꯏꯆꯟ ꯎꯁꯥ ꯀꯩ ꯂꯝꯒꯤꯅꯣ
ꯃꯥꯁꯨ ꯑꯩꯈꯣꯏ ꯁꯤꯜꯆꯔ ꯆꯪꯉꯤꯅꯦ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯤꯜꯆꯔꯗ ꯂꯩ ꯀꯁꯥꯔ ꯂꯥꯏꯁ꯭ꯔꯝꯒꯤꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯀꯧꯔꯛꯑꯣꯅꯦ ꯑꯝꯇ ꯃꯆꯦꯒꯤꯗ ꯂꯥꯛꯑꯦꯕꯅꯤ ꯃꯥ ꯕꯤꯔꯁꯥꯃꯨꯟꯗꯦ ꯑꯗꯨꯅ ꯃꯤ ꯑꯃꯃꯝꯗ 30 ꯃꯤꯅꯤꯠꯇ ꯑꯦꯜꯕꯤ ꯌꯥꯎꯔ ꯑꯣ 30 ꯃꯤꯅꯤꯠ ꯌꯥꯎꯔꯒꯗꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯌꯧꯔꯛꯄꯁꯦ ꯌꯥꯝ ꯋꯥꯅ ꯌꯧꯋꯤ ꯃꯔꯣꯟ ꯂꯣꯟꯕ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯉꯗꯤ ꯒꯤꯐ ꯃꯌꯥꯝ ꯐꯪꯉꯦꯕꯣ ꯑꯩ ꯉꯁꯤ ꯈꯪꯕ ꯉꯝꯃꯤꯅꯦ ꯆꯔ ꯅꯪꯗꯤ ꯆꯪꯕ꯭ꯔꯥ ꯃꯔꯣꯟ ꯂꯣꯟꯕ ꯃꯤꯒꯤ ꯊꯕꯛꯇ 30 ꯌꯧꯔꯗꯤ ꯋꯥꯁꯇ 700 ꯑꯗꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯑꯗꯤꯅꯦ 800 ꯌꯧꯔꯗꯤꯅꯦ WT ꯀꯛꯇꯦ ꯑꯣ 30 ꯑꯣ ꯄꯨꯡꯈꯥꯏ ꯌꯥꯎꯔꯗꯤ ꯋꯥꯁ ꯇꯥꯏꯝ ꯀꯛꯇꯦꯕ ꯑꯣ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯑꯗꯨꯗꯤ प्रेरणा सिंह गेमिंग हाय हेलो प्रेरणा सिंह गेमिंग थैंक यू प्रेरणा सिंह गेमिंग में भी आपको ब्लू दे रहा हूँ ठीक है आप भी सब लोगों को सपोर्ट करो वो लोग भी आपको सपोर्ट कर देगा असे अꯩꯅ ꯉꯁꯥꯏ ꯃꯔꯣꯟ ꯂꯣꯟꯕ ꯅꯨꯄꯥ ꯈꯛꯀꯤꯗ लाइव चंगुबा मीसिंग प्राणी सिंह गेमिंग थैंक यू मेरी लाइव पर आने के लिए एग्जाम मैतई चंगी 20 लाउना 15 बनी चंगी 20 लाउंदा 15 ओइबनी ओ गिफ्ट फुल लौबा 35 ओइ हाइरो चुम्ब्रा हंदेने अइबो से 900 का 49 ओहौबने 47 दरा लैरे समा सिस्टरना हाय हाय जने बबी नंगी 40 मिनिट सुरगा इथोके होय होय काइदि नजा कसला समा कई मथन जागे हंगरे समा नंग इथो उइ आई एलबी थामबसे आई एलबी थामबसे नंग इथो उइराबा ꯆꯥꯕꯇꯩ ꯅꯪꯒꯤ 946 ꯅꯤ ꯀꯝ ꯑꯃꯃꯨꯛ ꯇꯥꯈ꯭ꯔ ꯕꯣꯂꯦ 948 ꯂꯩꯔꯝꯃꯤꯃꯤꯅꯦ ꯑꯩꯅ ꯉꯁꯤꯗꯤ ꯅꯁꯦ 950 ꯑꯣꯏꯍꯜꯂꯒ ꯑꯩꯅ ꯇꯧꯕ ꯑꯃꯨꯛ ꯃꯥꯏꯅꯁ ꯈꯔ ꯕꯣꯂꯦ ꯑꯁꯤꯅ ꯑꯦꯜꯕꯤꯁꯦ ꯑꯩ ꯀꯤꯖꯩꯌꯦꯕ ꯌꯥꯝꯅ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯆꯥꯎꯕꯁꯦ ꯑꯁꯥ ꯂꯥꯏ 947 ꯅꯤ ꯑꯣ ꯑꯩ ꯇꯥꯈ꯭ꯔꯕ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ ꯀꯅꯥ ꯀꯅꯥꯒꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯗꯤ 50 ꯐꯥꯍꯟꯕꯤꯌꯨꯗꯅ ꯆꯕꯗꯤ ꯇꯥꯕꯁꯦ ꯂꯦꯞꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯔꯣꯟ ꯂꯣꯟꯕ ꯃꯤ ꯌꯦꯡꯉꯒꯦ ꯂꯥꯏꯐꯇ ꯆꯪꯉꯨꯏꯑꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯒꯤꯐꯇꯤ ꯃꯌꯥꯝ ꯐꯪꯉꯛꯏꯕ ꯑꯃꯨꯛꯀ ꯑꯃꯨꯛ ꯇꯥꯔꯛꯏꯁꯤꯅꯤꯅꯦ ꯑꯃ ꯇꯥꯈ꯭ꯔꯤꯁꯤꯅꯤ ꯆꯕꯗꯤ ꯇꯥꯕꯁꯦ ꯂꯦꯞꯇꯦ ꯀꯩꯒꯤꯅꯣ ꯁꯦꯃꯤꯁꯇꯔ ꯑꯩ ꯃꯔꯤ ꯇꯥꯔꯝꯕ ꯑꯗꯨꯅ ꯅꯪꯒꯤ ꯊꯥꯔꯝꯃꯅꯤ ꯍꯥꯏꯅ ꯆꯪꯉꯛꯏꯅꯤ 3:30 ꯈꯔ ꯍꯦꯜꯂ ꯊꯥꯔꯛꯏꯅꯤ ꯃꯣꯅꯤꯇꯥꯗꯣ ꯉꯥꯡ ꯃꯁꯛ ꯎꯠꯂꯝꯃꯒ ꯃꯥꯡꯈ꯭ꯔꯦꯅꯦ ꯁꯔꯃ ꯁꯤꯁꯇꯔ ꯕ꯭ꯂꯣ ꯇꯧꯕꯅꯤ ꯃꯣꯏ ꯆꯪꯉꯨꯅꯨ ꯑꯣ ꯆꯪꯉꯔꯣꯏꯁꯤꯔ ꯈꯪꯗꯦ ꯑꯗꯨꯏꯗꯤ ꯃꯣꯏꯔꯣꯝꯗꯒ ꯑꯩꯗꯤ ꯍꯔꯥꯎꯔꯤ ꯃꯔꯣꯟ ꯂꯣꯟꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯅ ꯆꯪꯉꯨꯔꯒ ꯒꯤꯐ ꯌꯥꯝ ꯐꯪꯉꯦ ꯍꯥꯏꯅ ꯑꯩꯁꯨ ꯂꯧꯊꯣꯛꯈ꯭ꯔꯁꯤꯔ ꯀꯩꯅꯣ ꯂꯣꯏꯅ ꯃꯤꯅ ꯍꯥꯏꯔꯤꯕ ꯑꯦꯜꯕꯤꯒꯤ ꯕ꯭ꯂꯨꯗ ꯒꯤꯐ ꯂꯧꯅꯨ ꯒꯤꯐ ꯄꯤꯅꯨ ꯍꯥꯏ ꯑꯟꯁꯥꯔ ꯌꯥꯝ ꯑꯣꯏ ꯍꯥꯏ ꯑꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯥꯏꯅꯦ ꯍꯥꯏꯐꯦꯠ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯑꯩꯁꯨ ꯂꯣꯏ ꯇꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯉꯁꯥꯏ ꯂꯥꯏꯚ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯒ ꯄꯦꯟꯖꯔꯒꯦ ꯄꯨꯟꯁꯤꯁꯦ ꯂꯥ 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 ꯅꯪꯁꯨ ꯊꯥꯎꯗꯅ ꯀꯩꯅꯣꯅꯦ ꯀꯁꯥꯔ ꯂꯥꯏꯚꯅ ꯅꯪꯒꯤꯗꯤ ꯃꯣꯅꯣ ꯇꯧꯕꯕꯨ ꯌꯥꯔꯝꯃꯅꯤꯗ 7K ꯍꯦꯜꯂꯦ ꯀꯁꯥꯔ ꯂꯥꯏꯚꯁꯦ ꯑꯩꯈꯣꯏ ꯅꯣꯡꯅꯔꯤꯉꯤꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯆꯥ ꯑꯣꯏꯔꯤꯅꯦ ꯕꯕꯥ ꯑꯃꯁꯤꯗ ꯐꯪꯗꯤ ꯐꯪꯕꯅꯤ ꯐꯪꯉꯨꯔꯒ ꯑꯃꯨꯛ ꯑꯟꯁꯞ ꯇꯧꯕꯅꯤ ꯑꯣ ꯕꯦꯚꯥꯔꯅꯤꯅꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯌꯨꯄꯤꯒꯤꯅꯦ ꯍꯩꯗ꯭ꯔꯕꯥꯠꯇ ꯂꯩꯌꯦ ꯈꯪꯉꯕ 948 ꯌꯧꯔꯕꯅꯦ ꯑꯩꯅ ꯈꯜꯂꯦ ꯁꯞ ꯑꯅꯤꯗ ꯉꯥꯏꯔꯦ 50 ꯌꯧꯍꯜꯂꯒꯦ ꯀꯥꯏꯅ ꯃꯣꯅꯣ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯃꯣꯅꯣ ꯍꯥꯏꯗꯤ ꯃꯣꯅꯣꯇꯥꯏꯁ ꯍꯥꯏꯕꯅꯤ
ꯌꯥꯗꯦ ꯃꯣꯏꯅ ꯑꯟꯁꯥꯔ ꯇꯧꯔꯤꯅꯠꯇꯦ ꯋꯥꯏ ꯇꯤꯅ ꯇꯧꯔꯤꯅꯤꯌꯦ ꯑꯌꯥ ꯋꯥꯏ ꯇꯤꯅ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯑꯗꯨꯅ ꯂꯥꯏꯐꯇꯩ ꯂꯧꯅꯩ ꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯣ ꯏꯁꯩꯕꯨ ꯉꯪꯉꯦ ꯃꯤ 3 ꯂꯩ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯨꯝꯃꯒ ꯇꯥꯟꯅꯔꯤꯔꯥ ꯀꯦꯀꯨ ꯂꯣꯠꯄ ꯁꯥꯟꯅꯕꯤꯅꯨ ꯁꯃꯥꯖ ꯆꯕ ꯃꯤꯅꯁꯨ ꯑꯟꯁꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯅ ꯍꯥꯟꯅꯤ ꯀꯩꯅꯣꯅꯦ ꯀꯁꯔ ꯂꯥꯏ ꯃꯣꯅꯣ ꯍꯥꯏꯗꯣ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯌꯥꯔꯝꯃꯅꯤ ꯍꯥꯏꯔꯤꯃꯤ ꯀꯁꯔ ꯂꯥꯏ ꯆꯕꯗꯤ ꯍꯣꯏ ꯑꯗꯨꯅ ꯕ꯭ꯂꯨ ꯂꯧꯔꯒ ꯒꯤꯐ ꯄꯤꯅꯨ ꯍꯥꯏꯗꯣ ꯑꯣ ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤꯅꯦ ꯃꯤꯅꯤ ꯐꯅ ꯆꯥꯃꯤꯟꯅꯔꯤꯁꯦ ꯀꯃꯦꯟꯗ ꯑꯝꯇ ꯄꯤꯔꯛꯇꯦ ꯀꯩꯗꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯉꯛꯄ ꯃꯤ ꯉꯥꯛꯇꯅꯤꯅꯦ ꯉꯛꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯦ ꯉꯛꯈ꯭ꯔꯕ ꯆꯠꯅ ꯑꯣ ꯅꯧꯔꯤꯃꯤꯅ ꯈꯪꯖꯗꯦꯗ ꯏꯁ ꯋꯥꯊꯤ ꯉꯥꯡ ꯆꯕꯗꯤ ꯅꯣꯡꯃꯗ ꯒꯤꯐ 20-30 ꯂꯧꯔꯗꯤ ꯋꯥꯏꯗꯤ ꯀꯩꯅꯣꯝ ꯈꯜꯂꯣꯏꯗ꯭ꯔꯣ ꯆꯨꯝꯃꯤ ꯃꯣꯏꯁꯨ ꯈꯟꯗꯣꯏꯅꯤ ꯃꯥ ꯍꯦꯟꯅ ꯇꯧꯗꯅ ꯀꯃꯥꯏꯅ ꯕꯔꯥꯏꯔꯛꯏꯅꯣꯅꯦ ꯑꯩꯅ ꯅꯠꯇ꯭ꯔ ꯅꯆꯥ ꯉꯁꯥꯏ ꯂꯥꯏ ꯏꯕ ꯍꯩꯇ ꯏꯕꯗꯧ ꯋꯥꯔꯦ ꯕꯣꯕꯤ ꯑꯟ ꯑꯣꯏꯔꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯩꯅꯤ ꯀꯃꯦꯟ ꯇꯧꯔꯝꯕꯇꯅꯤ ꯑꯩ ꯃꯇꯦꯡ ꯈꯔ ꯌꯦꯡꯉ ꯇꯧꯕꯤꯔꯤꯅꯤ ꯀꯁꯔ ꯂꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯂꯩꯈꯣ ꯑꯣꯟꯗ ꯑꯣꯏ ꯃꯥ ꯑꯩꯗꯤ ꯃꯣꯅꯤꯇꯥ ꯆꯠꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯃꯦꯗꯥꯝꯅ ꯋꯥ ꯉꯥꯡꯉꯛꯇ꯭ꯔꯤꯗꯣ ꯀꯩꯗꯧꯅꯣ ꯀꯔꯤ ꯇꯧ ꯂꯩꯔꯤꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕ ꯔꯣꯃꯥꯟꯁ ꯇꯧꯅꯔꯤꯔꯥꯕ ꯅꯪ ꯅꯨꯄꯥꯒ ꯅꯪꯅ ꯆꯪꯉꯛꯇ꯭ꯔꯦ ꯔꯣꯃꯥꯟꯁꯀ ꯅꯨꯡꯗꯥꯡ ꯇꯧ ꯍꯧꯖꯤꯛ ꯇꯧꯅꯨꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯣꯟꯅ ꯁꯥꯟꯅꯧ ꯅꯣꯏ ꯔꯣꯃꯥꯟꯁꯇꯣ ꯀꯁꯥ ꯃꯨꯅꯤꯇꯥ ꯍꯤꯡꯆꯥ ꯃꯩꯇꯩ ꯒꯤꯐꯁꯦ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯊꯥ ꯑꯃꯗ ꯃꯤ ꯄꯨꯝꯅꯃꯛ ꯋꯥꯟꯈꯤ ꯍꯥꯏꯅꯗ꯭ꯔꯣ ꯆꯩꯔꯥꯛ ꯑꯃ ꯊꯝꯃꯤ ꯋꯥꯏꯇꯤꯅ ꯑꯣ ꯅꯆꯥꯃꯤꯗꯥꯏꯗ ꯈꯪꯉꯝꯅꯤ ꯐꯣꯟꯒꯤ ꯃꯔꯝꯗ ꯀꯁꯥ ꯃꯨꯅꯤꯇꯥ ꯕ꯭ꯂꯣꯁ ꯅꯪꯗꯤ ꯀꯩꯒꯤ ꯉꯔꯥꯡ ꯑꯦꯜꯕꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯦ ꯑꯩ ꯑꯦꯜꯕꯤ ꯂꯥꯛꯑꯃꯤꯗꯨꯗꯤ ꯉꯔꯥꯡ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯃꯤꯗꯨꯗꯤ ꯀꯁꯥ ꯃꯨꯅꯤꯇꯥ ꯅꯪꯉꯣꯟꯗ ꯂꯥꯡꯗ ꯆꯠꯂꯣ ꯚꯤꯗꯤꯑꯣ ꯐꯨꯜꯁꯨ ꯌꯦꯡꯗꯕ ꯐꯨꯜ ꯋꯥꯁ ꯇꯧꯔꯦ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯑꯇꯩꯒꯤꯗꯤ ꯌꯦꯡꯉꯤꯍꯦ ꯃꯔꯣꯟ ꯑꯃ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯦ ꯍꯥꯏꯃꯤ ꯁꯣꯅꯣ ꯀꯁꯥ ꯃꯨꯅꯤꯇꯥ ꯕ꯭ꯂꯣꯁ ꯀꯥꯏꯗꯩꯅꯣ ꯑꯩ ꯍꯁꯕꯦꯟ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅ ꯆꯠꯈꯔꯦ ꯑꯣ ꯀꯁꯥ ꯃꯨꯅꯤꯇꯥ ꯅꯪ ꯉꯔꯥꯡ ꯃꯇꯝꯗꯣ ꯑꯗꯨꯝ ꯊꯥꯔꯛꯀꯗꯣꯏꯔꯥ ꯕꯕꯜꯁ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯣ ꯁꯔꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯀꯁꯥꯔ ꯂꯥꯏꯐ ꯑꯩꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩ ꯈꯤꯇꯪ ꯀꯥꯖꯔꯤꯅꯤ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤ ꯁꯤꯐꯥꯎ ꯌꯧꯕꯤꯔꯣꯏ ꯕꯣ ꯀꯣꯂꯣꯅꯤꯅꯤ ꯑꯩꯗꯤ ꯋꯥꯊꯤ ꯉꯥꯡꯉꯤ ꯀꯁꯥꯔ ꯂꯥꯏꯐꯁꯦ ꯄꯖꯥꯡ ꯉꯥꯡꯉꯤ ꯕꯣ ꯍꯥꯏꯅ ꯏꯕ ꯕꯣ ꯀꯣꯂꯣꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯅꯤ ꯅꯪꯗꯨꯅꯅꯤ ꯕꯣ ꯀꯣꯂꯣꯝ ꯍꯥꯏꯅ ꯍꯥꯏꯖꯟꯅꯔꯛꯏꯗꯣ ꯀꯁꯥꯔ ꯃꯩꯇꯩꯗ ꯕ꯭ꯂꯣꯛ ꯁꯣꯏꯔꯖꯥꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯋꯥꯏꯇꯤ ꯃꯔꯝꯕꯨ ꯏꯈꯪ ꯈꯪꯖꯗꯕ ꯖꯥꯇꯤꯅ ꯋꯥꯏꯇꯤ ꯃꯔꯝꯗ ꯈꯪꯕ ꯑꯇꯣꯞꯄ ꯃꯔꯝꯗ ꯈꯪꯕ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯣꯏ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯐꯪꯉꯦ ꯃꯣꯏꯒꯤ ꯏꯁꯇꯤꯜꯅ ꯊꯥꯔꯛꯑꯦ ꯇꯂꯣꯛꯀ꯭ꯔꯥꯝ ꯂꯥꯏꯛ ꯗꯥꯟ ꯗꯥ ꯁꯣꯃꯥꯅꯟꯗ ꯆꯪꯉꯦ ꯑꯩ ꯑꯣꯔꯤꯖꯤꯅꯦꯜ ꯃꯃꯤꯡ ꯈꯪꯉꯦ ꯃꯥꯒꯤ ꯏꯆꯟ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯁꯣꯃꯥꯅꯟꯗꯕꯨ ꯀꯧꯗꯣꯏꯔꯥ ꯗꯥ ꯒꯨꯔꯗꯦꯕꯕꯨ ꯀꯧꯗꯣꯏꯔꯥ ꯗꯥ ꯍꯦꯛꯇꯕꯨ ꯀꯧꯗꯣꯏꯔꯥ ꯗꯥ ꯁꯤꯇꯜꯕꯨ ꯀꯧꯗꯣꯏꯔꯥ ꯈꯪꯗꯦꯅꯦ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯄꯣꯛꯉꯩꯗꯤ ꯃꯃꯤꯡ ꯑꯃꯈꯛ ꯊꯣꯜꯂꯝꯃꯤ ꯃꯣꯏꯗꯤ ꯀꯌꯥꯝ ꯌꯥꯝ ꯊꯣꯜꯂꯝꯃꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯃꯔꯥꯏꯕꯛ ꯐꯩꯅꯣ ꯌꯦꯡꯉꯨ ꯗꯥ ꯁꯤꯇꯜ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯤꯒꯦ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯏꯁꯀ꯭ꯔꯤꯟꯒꯤ ꯃꯈꯥꯗ ꯑꯣꯞꯁꯟ ꯑꯍꯨꯝ ꯁꯨꯕꯗꯣ ꯀ꯭ꯂꯤꯛ ꯇꯧ ꯐꯔꯦ ꯆꯥꯃꯤꯠꯇ ꯉꯁꯥꯏ ꯉꯥꯛꯇꯪ ꯌꯥꯎꯕꯤꯔꯝꯕꯩꯗꯃꯛꯇꯁꯨ
ꯍꯥꯏꯕꯗꯤ ꯏꯁꯀ꯭ꯔꯤꯟꯒꯤ ꯃꯈꯥꯗ ꯏꯁꯀ꯭ꯔꯤꯟ ꯑꯣꯞꯁꯟ ꯑꯍꯨꯝ ꯁꯨꯕꯗꯣ ꯀ꯭ꯂꯤꯛ ꯇꯧ, ꯀ꯭ꯂꯤꯛ ꯇꯧꯔꯒ ꯍꯣꯏ ꯀꯩꯅꯣ ꯀ꯭ꯂꯤꯛ ꯇꯧꯔꯦꯅꯦ ꯑꯩꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯐꯤꯜꯇꯔ ꯑꯣꯐ ꯀꯥꯏꯅ ꯃꯌꯥꯝ ꯊꯣꯛꯂꯛꯏꯅꯦ꯫ ꯑꯗꯨꯗꯩ ꯆꯤꯡꯉ ꯌꯦꯡꯉꯁꯤ ꯌꯥꯎꯗꯦꯅꯦ꯫ ꯑꯣ ꯏꯁꯀꯦꯠꯁꯤꯗꯤ ꯂꯥꯛꯑꯦꯍꯦ꯫ ꯌꯦꯡꯉꯦ ꯃꯑꯣꯡ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ꯫ ꯕꯕꯜꯁꯤ ꯊꯣꯛꯇꯦꯅꯦ ꯑꯩꯉꯣꯟꯗ꯫ ꯐꯣꯇꯣ ꯏꯗꯤꯠꯀꯤ ꯑꯗꯨꯃꯥꯏꯅꯅꯦ ꯐꯣꯇꯣ ꯄꯤꯛꯆꯔꯁꯦ ꯐꯤꯜꯇꯔꯁꯦ ꯃꯑꯣꯡ ꯃꯑꯣꯡ ꯂꯥꯛꯄꯩ ꯋꯥꯅꯤ꯫ ꯑꯣ ꯖꯥꯎꯔꯦ ꯌꯥ ꯍꯩꯔꯦ ꯌꯦꯁ꯫ ꯌꯦꯁ ꯀꯃꯥꯏ ꯃꯨꯊꯠꯅꯤ꯫ ꯑꯍꯨꯝꯗꯨꯒ ꯀ꯭ꯂꯤꯛ ꯇꯧ ꯍꯩꯗꯤ ꯍꯩꯔꯦꯍꯦ꯫ ꯀꯁꯥ ꯃꯅꯤꯇ ꯕ꯭ꯂꯣꯛꯁ ꯂꯦꯐꯇ ꯆꯤꯡꯉꯣ ꯑꯣ ꯌꯥꯔꯦ꯫ ꯍꯩꯔꯦ ꯑꯗꯨꯗꯣ ꯐꯣꯇꯣꯁꯤꯡꯁꯦ ꯑꯗꯨꯝ ꯊꯣꯛ ꯂꯩꯔꯦ ꯕꯥꯕꯜꯁꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯗꯤꯠꯁꯤꯡꯁꯦ ꯁꯤ ꯃꯨꯊꯠ ꯌꯥꯔꯣꯏꯗ꯭ꯔꯣ꯫ ꯑꯁ ꯂꯥꯏ ꯅꯨꯡꯁꯤꯌꯦ ꯇꯥꯛꯄꯤꯔꯛꯄꯩꯗꯃꯛ ꯍꯩꯈꯥꯏꯔꯦꯍꯦ꯫ ꯃꯨꯕꯤ ꯄꯥꯏꯔꯣ ꯍꯣꯏ ꯀꯥꯏꯗꯦ ꯚꯨꯠ ꯀꯧ ꯉꯁꯥꯏ ꯂꯥꯏ ꯕꯥꯕꯜꯁꯇꯣ ꯕꯥꯜꯇꯤꯟ ꯑꯃꯗ ꯁꯔꯞ ꯈꯔ ꯍꯩꯖꯤꯜꯂꯒ ꯏꯁꯤꯡꯒ ꯅꯩꯈꯥꯏꯔꯒ ꯃꯣꯕꯥꯏꯜꯗꯨꯒ ꯍꯩꯖꯤꯜꯂꯣ ꯕꯕꯜꯁ ꯀꯥꯔꯅꯤ꯫ ꯑꯣꯛ ꯑꯝꯇ ꯍꯥꯏꯔꯛꯑꯣꯏꯗꯣꯏꯃ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯥ ꯅꯪ ꯄꯤꯔꯛꯀꯦꯔꯥ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯒ ꯌꯦꯔꯨꯝ ꯑꯣ ꯑꯍꯥꯎꯕ ꯏꯟꯖꯥꯡꯅꯤ ꯑꯩꯈꯣꯏ ꯆꯥ ꯐꯪꯗ꯭ꯔꯦꯗꯣ꯫ ꯕꯥꯏ ꯍꯌꯦꯡꯃꯨꯛ ꯐꯪꯉꯁꯤ꯫ ꯏꯆꯟ ꯃꯦꯝꯆꯥ ꯀꯥꯏꯗꯅꯣ꯫ ꯁꯨꯖꯇꯥꯗꯣ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯑꯗꯨꯒꯩꯅꯤ ꯃꯣꯏꯁꯦ꯫ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯪꯅꯔꯁꯤ꯫ ꯑꯗꯨꯒꯩ ꯁꯤꯒꯩ ꯌꯦꯡꯉꯨ ꯁꯤꯗ ꯕꯕꯜꯁ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯦ ꯊꯣꯛꯂꯛꯑꯦ ꯍꯩꯔꯕ ꯌꯦꯡꯉꯨꯁꯦ꯫ ꯁꯃꯥꯌꯥꯔꯤ ꯇꯤꯟ ꯆꯥꯕꯗꯣ ꯎꯔꯦ꯫ ꯁꯃꯥꯌꯥꯔꯤ ꯇꯤꯟ ꯆꯥꯕꯗꯣ ꯎꯔꯦ ꯑꯩꯁꯨ ꯎꯕꯅꯤ꯫ ꯕ꯭ꯂꯣꯁ ꯊꯣꯛꯀꯅꯤ ꯌꯦꯡꯉꯣ ꯃꯝꯃꯦ ꯂꯗꯨ ꯐꯨꯇꯥ ꯕꯣꯕꯣꯛ ꯕꯣꯕꯤ꯫ ꯃꯝꯃꯦ ꯂꯗꯨ ꯐꯨꯇꯥ ꯀꯥꯏ ꯍꯥꯏꯈꯔꯦ ꯕꯕꯜꯁ ꯅꯦꯅꯦ ꯃꯣꯅꯤꯇꯥ ꯑꯩ ꯇꯨꯏꯁꯟ ꯂꯥꯛꯏ꯫ ꯋꯥꯏ ꯇꯤꯒꯤ ꯑꯩꯁꯨ ꯇꯨꯏꯁꯟ ꯈꯔ ꯇꯝ ꯇꯥꯔꯦ ꯃꯣꯏꯗꯒꯤ 12ꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯚꯨꯠ ꯂꯥꯛꯇ꯭ꯔꯣ꯫ ꯁꯔꯃ ꯀꯤ ꯖꯣꯏ ꯍꯣ ꯁꯔꯃ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯁꯔꯃ ꯀꯣꯏ ꯀꯦꯁꯦ ꯔꯦ ꯌꯥꯝ ꯍꯩꯔꯝꯃꯤ ꯅꯣꯏꯗꯤ꯫ ꯑꯩꯒꯤ ꯊꯥꯝꯅꯦꯜ ꯁꯝꯕꯗꯨꯕꯨ ꯍꯩꯇꯗꯅ ꯄ꯭ꯔꯦꯃꯤꯗꯒꯤ ꯇꯝꯃꯤꯅꯤ꯫ ꯐꯅꯕꯨ ꯐꯖꯔꯤ ꯑꯃꯨꯕꯁꯤꯒ ꯕꯁ ꯊꯣꯛꯄꯁꯦ꯫ ꯃꯌꯥꯝ ꯊꯥꯔꯛꯑꯦ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯁꯤꯅꯦ ꯑꯩꯅ ꯅꯧꯅ ꯂꯥꯏꯔꯤꯛ ꯊꯥꯔꯤꯉꯩꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ꯫ ꯏꯇꯣꯡ ꯉꯥꯏꯔꯣ ꯉꯥꯏꯅꯦ ꯃꯤ ꯃꯔꯤꯅꯤ ꯂꯩ ꯃꯣꯏꯅ ꯀꯣꯃꯦꯟ ꯄꯤꯔꯛꯇꯕꯒꯤꯅꯤ꯫ ꯇꯨꯝ ꯍꯧꯒꯠꯄꯗ ꯑꯩꯗꯤ ꯄꯨꯡ 3 ꯍꯦꯟ ꯂꯩꯔꯝꯕꯩ ꯋꯥꯅꯤ꯫ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯥꯕꯩꯗ ꯑꯦꯂꯥꯔꯝ ꯑꯃꯨꯛ ꯇꯧꯔꯦ꯫